mayam punumapu Diamond TV gi mai kai digi hanna punumapu thagachari ngasi September gi tang mari asi Diamond TV na cable network ta yaw kiba ahan manu mit aduni akoina saphong jabadi masigi mangoi na koina saphong jabani adubu YouTube ta amadi Facebook page ta lei jabani adubu Diamond TV haiba TV channel ama oirak pasidi September gi tang mari asida oirakhi adubu khangaude asum aikoina miyam gi thogol tawjarak pada ngasi di September gi tang mari asi Diamond TV gi aikoi gi haudokiba numit aduma oijare masi punamak asi sanale pax de lebiriba miyam ponomana support tawbiba punamak tege koi mai papa ngamjaribani aikoina honajariba sidi saruk chamagi manungda khachik khaktani tapna honajarak tu miyam gi thogol tawba ngamba oijage humanitarian TV channel ama oibana maram oirakanda leipa sida lamdam sida leiba awana kayabu aikoina mateng pangduna lakli thogliba handaki khana chainaba lan asidasu masidasu soklaba imung manung singda aikoina mateng pangba aduma kya tawjari haujisu imung taret nipan aikoi amohana chatnanabagi damak aikoi honajari tongan ba sokraba sing laying ba khajik to urba sumateng pangnanabagi damak aikoi ga wakalon manaba kya marum puchinaduna lamdam masida lebe irek chapunamak mapanda lebe USA gi North East America gi site lebe no pitarahom deno punchin batim mama loinana Australia dagi tim aduga aikoi gi South Korea da lebe tim aduga mapanda thabak tawba maitai no sa haiba tim aduga tongan ba goa dagi lebe sinauksina mateng pangbiro sing manipur dagi sanale pagde pangba punama punchin jaraga mathang mateng pangna basu honajari loinana miyam punamakta amukaso hanna thagachaba phongdukjari khurumjari